Kuki Khulai paiba singna lamdam asida Landarakpa Leptringeida leingak Khul Ngakpa village volunteer Singdagi Khutlai Loukhatlagani hairibasi Meitei Tumna hatokhallaga MLA amadi minister khaktamak hinghourage hairibra haina Co-ordinating Committee on Manipur Integrity COCOMI Women Wing Co-ordinator Yumnam Leirik Leima leingak hanglakli COCOMI Women Wing ma singna saruyaduna Landarakpa leiba UCM gi office ta pangthokpa paugi mifam amada wafam asi phongdokladuna mahakna makhatana hai chin Kuki narco terrorist singna Manipur thugaina ba satharakliba lana se loidri Churachandpur More Kangpokpi amadi ching amadi tampake lonaba mafam singda bunker sajinduna leiriba Kuki Khulai paiba singna Khutlai thadokduna nomai kapa leplaba matamda lan loigadabani maram aduna Kuki Khulai paiba singna Landarakpa Leptringeida Meitei village volunteer singna Khul Ngakpa da sizinariba Khutlai sing Loukhatpa yaroi Khul Ngakpa gi mingda achatawok singdagi sel khaibagi thabak kudakta lapiyo Khul Ngakpa gi mingda kanagumbana aranba mongda senkhai thumkhai tawba amadi aki akhang piramlabadi myoi aduda chairak pibada akaiba leite tawbada bo thawai khubakta haptuna micham miyam ngak seliba singdagi de Khutlai Loukhatpigano Meitei furup lana uhanaba khonarakliba singasi hana warak watembiyo lamdamasi tangdulai taba hanglakli haibagi chaba kudam changdam galoinana leingak miyamda thazaba piraba matungda paikhalakpa thabak thoram singda miyamna mapung fana sogatkani loinana Manipur thugainaba siliba MLA tara ase Manipur Legislative Assembly gi speaker na disqualify tawgadabani hanasu mahakna taksinki Manipur Tumna halaba Meitei gi mayum lising tare tara mai thadana lamhang da napi singbi marakta refugee gumna kakhan macha mamam khallaga khandaraga na phi maset khara tharaga kang karang na leiba isa isugi punchi kandadana hauji Khutlai Loukhatlagani ka haibasi sukya yaroi aikhoi kanana kandiduri kanana ngapiduri bar sarkar gi asam lai phanna ga Kuki lalhoba terrorist singduga Kuki kinga Manipur the homeland simani aikhoi kaino piro kaina MLA tara khuyek piriba dandi pio Manipur laimaida moi pusalakpa yararoi mahun pusalakpadi yani tara Manipur mangna bohonaba hajingna Mizoram da assembly yaudana mana assembly gi convener boidana leibado aduda do Mizoram da leibi ro Manipur da dila anu